ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯩꯔꯣꯛꯀꯤ ꯁꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯐꯨꯜ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯖꯩ꯫ ꯐꯨꯜ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ꯫ ꯂꯣꯏꯕ ꯐꯥꯎꯁꯨ ꯉꯁꯤꯁꯨ ꯉꯝꯖꯗꯦ ꯃꯝꯕꯅ ꯍꯥꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯂꯤꯕ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯩꯔꯣꯛꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯂꯤꯡꯈꯠꯆꯔꯤꯕ ꯁꯦꯟꯇꯔꯅꯤ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯩꯔꯣꯛ꯫ ꯅꯕꯦꯝꯕꯔ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤꯕ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯩꯔꯣꯛꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝꯗꯤ ꯑꯁꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯅꯤꯁꯤꯗꯅꯤ꯫ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯃꯉꯣꯟꯗ ꯁꯄꯣꯔꯠ ꯄꯤꯅꯕꯤꯌꯨ꯫ ꯉꯁꯤꯁꯨ ꯄꯤꯇꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯝꯈꯤꯕꯅ ꯍꯥꯟꯈꯤꯕꯅ, ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯤꯅꯤꯠꯇꯤ ꯁꯥꯡꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯂꯣꯏ ꯐꯥꯎꯗꯤ ꯌꯦꯡꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯁꯥꯟꯅꯖꯔꯤꯕ ꯑꯁꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯁꯨ ꯌꯥꯏ, ꯄꯥꯝꯕꯤꯗꯕ ꯌꯥꯎꯔꯒꯁꯨ ꯄꯥꯝꯕꯤꯔꯒꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯄꯥꯝꯗꯕꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯁꯦꯟꯇꯔꯅꯤ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯩꯔꯣꯛ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯩꯔꯣꯛꯀꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯛꯇꯤꯁ ꯀꯟꯅ ꯇꯧꯖꯔꯤ꯫ ꯌꯨꯠꯁꯤꯡ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯝꯒꯠꯁꯤ꯫ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨ꯫
带你入手。Oh.来来。
스팟! 원래 스팟! Brother, cowok nang masukin dari warin ya. Ay, tuh nggak dia betul cowok. One, two, three. Yeah.
Hojik mamsin bukan loina na. Seperti di makata na kita cari mamsin dia hojik. Ini tang jom silap petaki. चलो चलो भजन चलो भजन चलो वीडियो सिबु लोई फु जंग बिबु के मक्तो समया मु अमुक न थपद फोटो थैंक्स फॉर वाचिंग